Ngara numida wairam phone ki ba paude do pause dugi maru ba pau khara khangacharaga miyamda khudo tamjige BDF singi gun down amasung pen down strike ki khongjang handokrai Village Defense Force BDF singna Manipur ngakta tonga ba demand sing tan tu ngasi degi hautuna matam kaktaba gun down amasung pen down strike changsingani haina tawramba adu matam khara ki oina handokle haina All Manipur BDF Employees Welfare Association gi Privacy Secretary na Thadorak pa Serol Amada Phongdorakle Serol asida ngarang Manipur Police Department gi IGP John Wang Tim Thing Angsangba IPS DIG Headquarter S Goktam IPS yauna DIG Singh Impal East West Bisnupur amade Thawal gi SP Singh yawba mifama mapangthoklaba matung nakalani gi marakta yanaba wafam khara purakpadagi khongjang asi handopagi warep lawkhibani haire Makatarakpa pauda ECI na Vice President Mikhalgi notification thokre India gi hangduna laidiba taratare suba Vice President gi election lagliba September mapal da pangtholagani haina Election Commission of India ECI na ngasi official oiba zerol ama thokre haukiba July 19 da India gi Vice President oiramba Jagib Dhankar na medical ground da fam thadokibadagi Hangduna laidiba taratare suba India gi Vice President gi famasi mentionaba ECI na lagliba September mapalda election pangthoknaba matam lepkhibani ECI na ngasi thokiba official oiba zerol aduda pangthokadoriba election asigi notification tha asigi tareta thokani election asigi nominal file tha asigi kungamathoi da tawgani scrutiny na tha asigi kungani thoi candidate singi mirepje Lagthokpana tha asi kun mangani Vice President gi election asi September mapal gi ayupung taradagi numida wairam pung manga faba New Delhi de laiba New Parliament House gi first floor gi room number F101 Basudara da pangthokani numid asida voter singna vote hada valoiraba matung vote masing thigani pangthokadariba Vice President khanbagi election asida punna voter 782 na vote hadagani Apunba voter masing day 788 oifam thokpani aduba upper house ki apunba voter masing 233 gi manungda sit manga gi ahangba leiba amade Rajya Sabha gi nominated member taragani thoi amasung Lok Sabha gi apunba seat 543 gi manungda sit ama hangba puna sit taru hangba na maram oiraga pangthokadariba mikhala sida puna voter 782 na secret ballot paper da vote hadagadabani Pangthokadariba Vice President gi election asida mai paklaba mioi aduna pham thadokhraba Vice President gi walawriba chai manga gi matam adu fawba pugani hairi makhatarapa pauda ziribam mihat ka mari lenana phakhiba mi ani sukhrei ziribam da angang ahum yauna mi taruk phatuna puraba matung tamthina hatkhiba thodokta chenabani haiduna NIA na phagakhiba mi ani sukhrei NIA na haukhiba chagol senumita Assam gi Kazarda leiba Moinathol village degi Lalong Sangmar Allies Rongsang kauba nupa ama ideology faki ngarang chu Thanglian Lalmal Allies boya kauba ama NIA amasung Assam Police ki team amana ideology fakibani pharaba mara asi Moinathol Dikhos Garh Kazar district Assam dagini makhatarapa pauda ZRA gi designated camp masing hanthabang amloi haina Sikhang khangduna lakhiba du MHA gi pressure da designated camp masing hanthabada yanaba purakhre suspension of operations to extension ga mari lenana Ministry of Home Affairs MHA amadi Kukisu group ke NO amadi UPF ki marakta wari sanaduna laklaba sunga si phaba warosin amata purakpa ngamduna lakhiba aduda asoba impact piba yaba anauba development ama oina wari sanaba aduda yauriba zomi Reunification Organization ZRO gi hauji lairiba designated camp ahum adugi manungda camp ama thingjinduna masing hanthabada ZRO gi makhada lairiba tunga masu group ke lal harup singi marakta mi pangthoktuna yanaba purakhre Zomi Unification Organization ZRO gi cabinet meeting na designated camp ama thingjinduna masing hantanaba haina wadep achilaukibani haide makhatarapa pauda PR sangdokpagi resolution Rajya Sabha da hayeng khanaraba yai popular government lehanaba PR sangdokadabani Manipur da chatnariba president rule sangdoknaba senator na thabolak khalakliba ase
Manipurda miyamna mikhalda khanba mihusingi oiba lenga ama lehenaba honabani haina masagi masak mamingdi haidokningdaba politician singna phongdorakli chaliba sahi asigi February 13 da 12 suba Manipur Legislative Assembly animated suspension na thamduna procedural lerakhiba adugi matam tha taru oibana chaliba August thagi 12 da loiragani August 12 da matam loiragadabana makhatana procedural thamnaba Parliament ki House animakna tha taruk sangdopagi warep lawnaba Senate thabak lokhalakpaga loinana Lok Sabha Lower House na hawkiba yumsagai sa numitta ayaba pikhrei numit kharanigi matungda manana resolution Rajya Sabha Upper House da khanaraga ayaba piraga tha asigi 13 digi procedural ge matam tha taruk sangdoklagani Rajya Sabha da masigi matangda khananaba resolution asi hanana emit tawkhrabani Ngarangi mifamda khanagadaba adu house charangna bathokpadagi khanadana mifam adu lakliba ningthokaba numikki ayupung 13 tabada yaithokki pagi dikhulsingna ningthokaba numita Manipurda procedural August 13 dagi hauraga tha taruk sangdopagi resolution khanaraga pass tawraba yai haina phongdoknarakli makha tarapa pauda Russia gi drone amadi missile attack ta Ukraine gi miyoi kunipal hatkrei Russia na drone amadi missile sijinaduna Ukraine ge konong ke vita attack chathabada miyoi kungani palsi krei Ukraine ge Interior Ministry na phongdorakhibagi matung inna laikhidraba singi manungda chahi nauriba angang ahum yauri atopa miyoi chama yankhai mapal aso apanangkhibaga loinana apartment block amasu ama ata thokre haide Russian President Vladimir Putin na August 9 fawbagi manungda ceasefire gi wafam yanaba piraktrabade Moscow gi mathakti hena kanba mathaki athingma kaya marum thamlagani haina US President Donald Trump na lauthokrabasu Russia na makhatani Ukraine gi tonga ba maphamsingda attack chathaba leptrei report amagi matung ina hawkiba ahingda Russia na drone chahumga supna mapal amasung cruise missile tare Kiev city gi tonga ba maphamda kapsilaktuna attack chatharakki Ukraine gi air defense system na drone amade missile khara nongthakta ama ata thon khiba tarabasu meikung ataba Kiev city gi mafam amada drone missile khara kapsilakhi bani haire makhatara papauda Rajya Sabha gi mifam August 3 da yaithokrai operation sindur gi matangda Prime Minister Rajya Sabha da saruk yadabagi mayokta opposition MP sina protest tarakpadagi hanjin mifam yaithoraba tungda August 3 gi ayuki pung 12 fawba yaithokrai Manipur gi PR extension gi wafam khana khidrai Makhatara papauda lam khopjinba sing yengsimba haugadari Imphal West District ki maru oiba main road singda lam khopjinlaga yom sajinba amade lambi mapanda pojai pasilamba sing yengsimba hauragani haina district asigi deputy commissioner na notification ama thokre